ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯅꯤꯌꯔ 60ꯒꯤ ꯂꯥꯏꯞ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯄꯜꯂꯤꯀꯣ ꯖꯈꯂꯥꯕꯟꯗꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯣ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝꯁꯤ ꯂꯩꯖꯩꯁꯦ ꯑꯗꯣ ꯖꯈꯂꯥꯕꯟꯗꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯊꯥꯏꯅꯗꯒꯤꯁꯨ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯖꯣꯏꯁꯪꯀꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯀꯣ ꯃꯌꯥꯝꯗ ꯉꯁꯤ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯅ ꯄꯤ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯆꯍꯤ 5 ꯁꯨꯔꯛꯀꯗꯣꯔꯦ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 5 ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯑꯆꯧꯕ ꯑꯣꯐꯔ ꯑꯃ ꯄꯤꯕꯤꯅꯤ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯎꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝ ꯉꯁꯤ ꯂꯥꯛꯆꯕꯅꯤꯀꯣ ꯑꯗꯣ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯁꯦ ꯃꯌꯥꯝꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔ ꯂꯩꯔꯝꯃꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯄꯜꯂꯤ ꯕ꯭ꯔꯥꯟꯁꯇꯁꯨ ꯃꯌꯥꯝ ꯑꯅꯧꯕ ꯈꯔꯗꯤ ꯀꯨꯏꯔꯦ ꯁꯤꯁꯨ ꯕ꯭ꯔꯥꯟꯁ ꯑꯃꯗꯤ ꯂꯩꯔꯦ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯄꯜꯂꯤ ꯕ꯭ꯔꯥꯟꯁꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯕ꯭ꯔꯥꯟꯁ ꯑꯅꯤ ꯑꯃꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯕ꯭ꯔꯥꯟꯁ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯃꯟ ꯃꯪꯖꯤꯟꯒꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯄꯣꯔꯣꯏꯃꯈꯣꯡ ꯀꯣ ꯑꯁꯤꯗꯁꯨ ꯂꯩꯀꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯁꯔꯦꯡ ꯊꯣꯡꯕꯀꯣ ꯁꯔꯦꯡ ꯊꯣꯡꯕ ꯔꯧ ꯇꯣꯏꯊꯣꯡ ꯂꯩꯔꯦ ꯒ꯭ꯔꯥꯁ ꯀꯥꯞ ꯇꯣꯏꯊꯣꯡ ꯂꯩꯔꯦ ꯄꯣꯔꯣꯝ ꯊꯣꯡꯕ ꯂꯩꯔꯦ ꯅꯨꯡꯒꯥ ꯇꯣꯏꯊꯣꯡ ꯂꯩꯔꯦ ꯔꯧ ꯇꯥꯎꯊꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯉꯥꯔꯤꯡꯈꯥ ꯀꯥꯡꯍꯧ ꯂꯩꯔꯦ ꯇꯨꯡꯍꯟꯕꯤ ꯄꯨꯝꯇꯥꯎ ꯀꯣ ꯑꯗꯨꯒ ꯑꯍꯤꯂꯥ ꯄꯨꯝꯇꯥꯎ ꯆꯒꯦꯝ ꯄꯣꯝꯕ ꯎꯇꯤ ꯑꯁꯪꯕ ꯂꯣꯏ ꯐꯪꯒꯅꯤ ꯃꯌꯥꯝꯁꯤꯗꯀꯣ ꯂꯣꯏꯅ ꯁꯨꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯋꯦ ꯃꯆꯥ ꯑꯃ ꯊꯝꯕꯤꯒꯅꯤꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯒꯤꯐ ꯑꯋꯦꯁꯦ ꯇꯥꯃꯣꯁꯨ ꯂꯩꯔꯦ ꯇꯥꯃꯣꯒ ꯀꯔꯝꯕ ꯒꯤꯐ ꯑꯋꯦ ꯇꯧꯗꯣꯏꯅꯣ ꯍꯪꯉꯛꯑꯒꯦ ꯇꯥꯃꯣ ꯖꯣꯁꯟ ꯂꯩꯀꯣ 오케이. Tamo ano, tamo Joyशंकर ko. Ano, sige live ito tamo siya tamo. Ngasi siya, ako yung tamo kita hi mga habagi live ko thajay siya na dra. Ano, Manipur miyam do offer yam chao na bituk siya tamo na thambirak pade ako laksa bane ko. Ano, ahan ba da offer pan di ka na ko. Ako yung giveaway siya. Kani oy na hap sige tang thambiyo ne. Haydi ako na ako na fruit yung dukan chatlaga di fruit pi hay tare ko. Ano, ngasi di ako na nga thong bagi dukan na lak pa ni na. Nga thong pi ka din nga thong siya kana pi sige ako na mayam na suhe na chaga da hay tare ko. Haydi nga thong si mi akhana ba mi khar sa ba su lai cha da su lai ko. Ado tamo kai pi sige. Rau se kg mo pito. Rau kg ama ko. Ya ye. Ado sida lai se kai ojon ti rau sina karam oy dino. Rau sina si oy dini ko. Okay, si lai ma'am. Rau sina rau toi thong ni ko. Rau toi thong se kg ama ko. Kg ama pi ka dini ko. Si sina ko yi nga keno ko gi mahi yawa ko. Tao thong hai dini ko. Rau tao thong ba ko. Aduga si sina wi saring. Okay, saring lai ma'am su ko. ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯍꯩ ꯊꯣꯡꯕ ꯑꯗꯣ ꯇꯥꯃꯣ ꯍꯥꯏꯗꯤ ꯔꯧꯁꯤꯅ ꯐꯩꯌꯦ ꯍꯥꯏꯗꯤ ꯁꯔꯦꯡ ꯆꯥꯗꯕ ꯃꯤꯁꯨ ꯂꯩꯀꯣ ꯉꯥꯍꯩ ꯆꯥꯗꯕ ꯃꯤꯁꯨ ꯂꯩꯀꯣ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯧ ꯊꯣꯡꯕꯁꯦ ꯍꯥꯟꯅꯗꯤ ꯀꯦꯖꯤꯗ ꯃꯌꯥꯝ ꯇꯥꯃꯣ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯝꯃꯦ ꯍꯥꯏꯕꯅꯣ ꯍꯥꯟꯅ 700 ꯄꯤꯔꯝꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯗꯣꯏꯕ ꯍꯧꯖꯤꯛꯁꯦ ꯑꯣꯐꯔ ꯇꯧꯊꯣꯛꯑꯦ 100 ꯆꯝꯃ꯭ꯔꯤꯗ ꯑꯩꯁ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯣꯐꯔꯁꯦ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯀꯩꯁꯨ ꯄꯤꯔꯣꯏꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯧ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯂꯨꯄꯥ 700 ꯄꯤꯔꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤ ꯈꯥꯒꯦꯝꯄꯜꯂꯤꯗ ꯂꯩꯕ ꯖꯈꯂꯥꯕꯟꯗꯥꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯥꯛꯄꯤ ꯇꯥꯔꯒꯗꯤ ꯂꯨꯄꯥ 100ꯗ ꯀꯦꯖꯤ ꯑꯃ ꯐꯪꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯊꯣꯡꯕꯁꯤꯅ ꯃꯥꯒꯤ ꯄꯤꯁꯇ ꯀꯌꯥ ꯑꯣꯏꯒꯦ ꯃꯔꯤ ꯇꯧ ꯃꯔꯤ ओके अदु तागदी दुम हाइदी चामै मरी तौद मैम सिदी ऑफर यावदेको सुमाइना नॉर्मल प्राइस हाइतारे होय मैम ने ऑफर सिदी ऑफर तौदरा हाइतारे मदुम म एक्स्ट्रा पीस अमा हापा याइको तमदो याइको अदुगा सिगिसिना रौनिको सिना सरेंग सिना याम फजे अमदो ओपियुने मैम सरेंग सिजु प्राइस ऑफर लइको मैम अखोगी आइगामचा फिश करीगी चाही मंगा सुरकपगा लोइना मैम दो ऑफर चाउना पीरी हाइतारे सरेंग से याम हाउदों माले मचुसे यामसु सारी मनिनसु कारी को दम अदो तामसिगिसिना प्राइस क्या होदिनो समापन पिरमने सिना 700 त पिरकदब समापन पिरम्बा 700 त पिरकदब आइस अदुदी रौग ममन माना कदोरे ओरिजिनल प्राइस तो को अदो अखोइना लई कांदि हाइदि लई कांदा होय सरेंग जे थोंबा का वोलपा लिसिंग अमा दुम तानी हाइदारे मै मसल मैम दु यिंग गन नथने थोंगे हाना केजी यंग थोंग या पोंतेबा अदो सिदगी लबी तागरि मैम दुपा केनोदा 700 दा केजी अमा दुम लईबि यारनि को मैम ऑफर प्राइस ताइ तारे आई हागा चगे मैम दा को ताओ तानी को तामो फोन दो माइक्रोफोन से पिबिरमो ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯦꯡ ꯊꯣꯡꯕꯅꯤꯀꯣ ꯁꯔꯦꯡ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯇꯣ ꯁꯤ ꯂꯩꯗꯣ ꯃꯊꯥ ꯅꯠꯇ꯭ꯔ ꯇꯧꯕꯁꯦ ꯑꯝꯇ ꯀꯣꯛꯈꯠꯄꯤꯔꯣ ꯃꯊꯥꯗꯣ ꯑꯝꯇ ꯍꯣꯔꯦꯟ ꯃꯌꯥꯝ ꯗꯥꯎ ꯌꯥꯕ ꯑꯩꯈꯣꯏ ꯆꯤꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤꯀꯣ ꯇꯣ ꯁꯤ ꯂꯩꯗꯣ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯉꯥꯔꯤꯡꯈꯥ ꯀꯥꯡꯍꯧꯅꯤꯀꯣ ꯑꯁ ꯁꯣꯏꯔꯦ ꯉꯥꯍꯩ ꯑꯣꯏꯗꯣꯏꯕ ꯉꯥꯍꯩ ꯃꯌꯥꯝ ꯉꯥꯍꯩ ꯑꯣꯏꯗꯣꯏꯅꯤꯀꯣ ꯉꯥꯍꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯎꯅ ꯊꯥꯎ ꯌꯥꯝ ꯊꯣꯛꯄ ꯉꯥꯅꯦ ꯍꯥꯏꯀꯣ ꯃꯌꯥꯝꯅ ꯇꯥꯃꯣ ꯅꯠꯇ꯭ꯔꯥ
ꯑꯗꯣ ꯉꯥꯍꯩꯁꯤꯁꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯦꯖꯤꯗ ꯀꯌꯥ ꯂꯩꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯥꯝꯃꯉꯥ ꯄꯤꯕꯅꯦ ꯑꯗꯨꯁꯨ ꯆꯥꯝꯃꯔꯤꯗ ꯊꯝꯃꯦ 150 ꯄꯤꯕ ꯑꯣꯀꯦ 150 ꯄꯤ ꯃꯌꯥꯝꯁꯤꯅ ꯂꯨꯄꯥ 100ꯗ ꯀꯣ ꯑꯗꯨꯅꯦ ꯀꯦꯖꯤ ꯑꯗꯨꯝ ꯀꯦꯖꯤ ꯑꯃ ꯂꯩꯕꯤꯒꯦ ꯑꯗꯣ ꯅꯥꯎ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯉꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯨꯄꯥ ꯀꯌꯥꯗꯒꯤ ꯇꯝꯕ ꯍꯧꯒꯦ ꯅꯪ ꯊꯝꯕꯤꯌꯣ ꯔꯧꯅꯅꯦ ꯑꯥ ꯂꯨꯄꯥ 50ꯗꯤ ꯇꯝꯃꯦ ꯔꯧꯅ ꯂꯨꯄꯥ 50ꯗꯒꯤ ꯀꯣ ꯁꯔꯦꯡꯅ 100ꯗꯒꯤ ꯁꯔꯦꯡꯅ 100ꯗꯒꯤ ꯑꯗꯒꯤ ꯉꯥꯍꯩꯅ 50ꯗꯒꯤ ꯉꯥꯍꯩꯅ 50ꯗꯒꯤ ꯑꯗꯨꯒ ꯃꯇꯨꯝ ꯊꯣꯡꯕꯗꯤ ꯂꯨꯄꯥ 50ꯗꯒꯤ ꯍꯧꯏꯀꯣ ꯇꯝꯕ ꯍꯧꯋꯦ ꯁꯤꯁꯨ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯏꯚ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯣ ꯁꯦꯌꯔ ꯇꯧꯕꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯔꯧ ꯀꯦꯖꯤ ꯑꯃ ꯒꯤꯐ ꯑꯋꯦ ꯇꯧꯖꯒꯗꯣꯏꯅꯤꯀꯣ ꯁꯦꯌꯔ ꯑꯍꯥꯟꯕ ꯇꯧꯕ ꯏꯆꯤꯟꯅꯥꯎ ꯑꯍꯥꯟꯕ ꯀꯣ 99 ꯈꯪꯒꯠꯆꯒꯗꯣꯏꯅꯤ 99ꯒꯤ ꯃꯅꯨꯡꯗ ꯗꯥꯎ ꯌꯥꯕ 이치나우ꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯧ 1 kg ꯐ꯭ꯔꯤꯗ ꯄꯤꯖꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯒꯗꯣꯏꯁꯤ ꯇꯥꯃꯣ ꯉꯥꯁꯦ ꯑꯇꯥꯎꯕꯁꯦ ꯁꯤꯅ ꯀꯩ ꯉꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅ ꯄꯨꯛꯂꯥꯎꯕꯤꯗꯣ ꯄꯨꯛꯂꯥꯎꯕꯤ ꯂꯣꯛꯇꯥꯛꯀꯤ ꯑꯣꯏꯕ ꯁꯤꯅ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯍꯥꯏꯖꯒꯦꯕ ꯄꯨꯛꯂꯥꯎꯕꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯕꯨꯛꯁꯦ ꯌꯥꯝ ꯆꯥꯎ ꯌꯥꯎꯗꯥꯏꯅꯦ ꯄꯨꯛꯂꯥꯎꯕꯤꯁꯦ ꯁꯤꯅ ꯑꯃꯨꯛ ꯂꯣꯛꯇꯥꯛꯀꯤ ꯑꯣꯏꯕ ꯂꯣꯛꯇꯥꯛꯀꯤ ꯑꯣꯏꯕ ꯑꯣꯀꯦ ꯂꯣꯛꯇꯥꯛ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯐꯥꯔꯝꯒꯤ ꯅꯠꯇ꯭ꯔꯦꯀꯣ ꯂꯣꯛꯇꯥꯛꯇꯁꯨ ꯐꯥꯔꯝ ꯑꯗꯨꯝ ꯇꯧꯅꯕ ꯃꯆꯦꯠ ꯂꯩꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯐꯨꯝꯗꯤ ꯃꯔꯛꯇꯒꯤ ꯂꯥꯛꯄ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯌꯥ ꯑꯣꯏꯒꯦ ꯁꯤꯁꯦ ꯄꯤꯛꯑꯒꯗꯤ 50ꯗ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯑꯆꯧꯕꯗꯤ ꯆꯥꯝꯃ ꯂꯥꯛꯑꯦ ꯁꯤ ꯁꯥꯏꯖꯁꯤꯅ 100ꯒꯤꯅꯤ ꯑꯣꯀꯦ ꯑꯗꯣ ꯇꯥꯃꯣ ꯃꯌꯥꯝꯅ ꯁꯔꯦꯡꯁꯦ ꯑꯃꯨꯛ ꯑꯣꯠꯄꯤꯔꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯑꯝꯇꯪ ꯑꯣꯠꯁꯤꯅꯦ ꯁꯔꯦꯡꯁꯦ ꯁꯔꯦꯡꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯔꯦꯡꯁꯦ ꯇꯥꯃꯣ ꯁꯔꯦꯡꯁꯦ ꯁꯤꯗ ꯂꯩꯁꯤꯅ ꯂꯣꯏꯔꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯠꯂꯤꯒꯩ ꯄꯨꯔꯛꯀꯅꯤ ꯄꯨꯔꯛꯀꯗꯧ ꯂꯩꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯗꯗꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯄꯨꯔꯛꯀꯗꯣꯏꯅꯦꯕ ꯀꯦꯖꯤ ꯑꯃꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯦꯖꯤ 2-3 ꯑꯗꯨꯝ ꯂꯩꯒꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯁꯤꯗ ꯂꯩꯗꯣ ꯃꯌꯥꯝ ꯑꯥꯗ ꯂꯩꯗꯣ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯕꯩꯀꯣ 9366142382 ꯁꯦ ꯃꯌꯥꯝ ꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯗꯦꯂꯤꯚꯔꯤ ꯑꯥꯏꯇꯦꯝꯁꯨ ꯂꯩ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁꯁꯨ ꯂꯩꯀꯣ ꯇꯥꯃꯣ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁꯁꯦ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯖꯣꯃꯦꯇꯣ ꯂꯩꯔꯦ ꯑꯗꯨꯒ ꯐꯨꯗ ꯋꯥꯏꯐꯥꯏ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯣꯡ ꯐ꯭ꯂꯦꯛꯁꯀ ꯌꯥꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯑꯣꯔꯗꯔꯁꯦ ꯃꯤꯅꯤꯃꯝ ꯑꯣꯔꯗꯔꯁꯦ ꯂꯨꯄꯥ 100ꯗꯒꯤ ꯑꯣꯏꯒꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯏꯁꯥꯒꯤꯁꯨ ꯊꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯤꯅꯤꯃꯝꯁꯦ 100 ꯑꯣꯏꯒꯗꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯂꯧꯕꯗꯣ ꯑꯥꯏꯇꯦꯝꯗꯣ ꯁꯤ ꯂꯧꯔꯦ ꯂꯨꯄꯥ 100 ꯐꯥꯔꯗꯤ ꯆꯠꯂꯦ ꯍꯣꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯥꯏꯇꯦꯝꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯑꯥꯏꯇꯦꯝꯗ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯥꯏꯇꯦꯝꯁꯦ ꯑꯗꯨꯝ ꯃꯈꯜ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯝ ꯂꯨꯄꯥ ꯍꯥꯏꯗꯤ ꯁꯤꯒꯤꯁꯤꯒ ꯈꯦꯔꯁꯦ ꯂꯨꯄꯥ 50ꯒꯤ ꯁꯤꯁꯦ ꯂꯨꯄꯥ 50ꯒꯤ ꯁꯤ ꯂꯨꯄꯥ 50ꯒꯤ ꯍꯥꯏ ꯂꯨꯄꯥ 100 ꯇꯥꯔꯒꯗꯤ ꯌꯥꯔꯦꯕ ꯅꯠꯇ꯭ꯔꯥ ꯌꯥꯏ ꯑꯗꯨ ꯅꯍꯥꯟꯒꯩ ꯎꯗꯕ ꯃꯊꯦꯜ ꯌꯥꯝ ꯎꯏꯌꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯕꯣ ꯅꯍꯥꯟꯒꯩ ꯑꯩꯈꯣꯏꯅ ꯈꯦꯔꯁꯦ ꯈꯦꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯅꯨꯡꯇꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯊꯥꯕꯗ ꯎꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤꯁꯦ ꯅꯨꯃꯤꯠ ꯑꯈꯟꯅꯕ ꯂꯩꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯦꯔꯒ ꯎꯇꯤꯒ ꯁꯅꯥ ꯊꯣꯡꯕꯒ 우티ꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯋꯦ ꯃꯔꯣꯏꯒ ꯈꯦꯔꯒꯁꯤꯗꯤ ꯁꯒꯣꯜꯁꯦꯟꯒ ꯅꯣꯡꯃꯥꯏꯖꯤꯡꯒ ꯇꯧꯋꯦ ꯅꯣꯡꯃꯥꯏꯖꯤꯡꯒ ꯁꯒꯣꯜꯁꯦꯟꯒ ꯁ꯭ꯄꯦꯁꯦꯜ 아이템 ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯥ ꯈꯦꯔꯁꯦ ꯁꯤ ꯈꯦꯔꯁꯦ ꯅꯠꯇꯕ ꯆꯥꯛꯍꯥꯎ ꯈꯦꯔ ꯇꯧꯕꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯇꯧꯋꯦ ꯉꯁꯤꯗꯤ ꯈꯦꯔꯁꯦ ꯆꯥꯛꯍꯥꯎꯒꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯣꯀꯦ ꯉꯁꯤ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯥꯛꯍꯥꯎ ꯈꯦꯔ ꯄꯥꯝꯕꯤꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯔꯦ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯑꯩ ꯆꯥꯛꯍꯥꯎ ꯈꯦꯔ ꯄꯥꯝꯖꯩ ꯀꯔꯝ ꯀꯥꯟꯗ ꯐꯪꯒꯗꯣꯏꯅꯣ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯐꯪꯒꯗꯣꯏꯅꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯒꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯍꯧꯖꯤꯛ ꯁꯔꯦꯡ ꯂꯥꯏꯐꯇ ꯀꯦꯖꯤꯗ ꯀꯌꯥ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩ ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯁꯔꯦꯡ ꯀꯦꯖꯤꯗꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯊꯣꯡꯉ ꯌꯣꯟꯕꯅꯤꯅ ꯄ꯭ꯔꯥꯏꯁꯇꯨꯗꯤ ꯈꯪꯗ꯭ꯔꯦ ꯀꯩ 500 ꯃꯌꯥ ꯄꯤꯌꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕ ꯅꯠꯇꯦꯀꯣ ꯇꯥꯃꯣ ꯍꯣꯏꯗ ꯃꯥꯡꯉꯒ ꯌꯣꯜꯂꯛꯏꯅꯦ ꯍꯥꯟꯅ 900 ꯌꯣꯜꯂꯝꯕꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ 700ꯗ ꯄꯤꯔꯛꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣ ꯍꯣꯏꯗ ꯃꯥꯡꯉꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5 ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ 5ꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯤꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯕ꯭ꯔꯥꯟꯁ 3ꯃꯛꯇ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ 3ꯃꯛꯇ ꯑꯗꯨꯝ ꯑꯣꯐꯔ ꯄꯤꯒꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯄꯨꯂꯞ ꯑꯝꯇꯪ ꯈꯥꯒꯦꯝꯄꯜꯂꯤ ꯑꯃ ꯂꯩꯔꯦ ꯈꯥꯒꯦꯝꯄꯜꯂꯤ ꯖꯒꯥ ꯑꯃꯗ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯃꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯍꯥꯏꯕꯗꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯃꯪꯒꯦ ꯃꯈꯣꯡ ꯀꯣ BSC ꯀ꯭ꯂꯕꯀꯤ ꯑꯣꯄꯣꯖꯤꯠꯇ ꯑꯗꯒꯤ ꯑꯃꯅ ꯈꯣꯡꯃꯟ ꯃꯪꯖꯤꯜꯗꯀꯣ ꯈꯣꯡꯃꯟ ꯃꯪꯖꯤꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯔꯣꯝ ꯁꯥꯏꯗꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩ ꯊꯣꯡꯗꯩ ꯍꯥꯏꯊꯔꯛꯄ ꯀꯥꯟꯗ ꯊꯣꯡ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯗꯤ ꯑꯃ ꯈꯣꯡꯃꯟꯒꯤ ꯊꯣꯡ ꯃꯆꯥꯗꯣ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯑꯗꯨꯝ ꯎꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯌꯥꯏꯀꯣ ꯃꯌꯥꯝꯅ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤꯚꯔꯤ ꯄꯥꯝꯕꯤꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯝ ꯑꯣꯔꯗर ꯇꯧꯕꯤꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯔꯗ ꯄꯥꯔꯇꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤꯚꯔꯤ ꯄꯥꯔꯠꯅꯔꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯣꯔꯗर ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯈꯦꯔ ꯂꯩꯔꯦ ꯃꯌꯥꯝꯁꯤꯗ ꯎꯇꯤ ꯂꯩꯔꯦ ꯎꯇꯤꯁꯦ ꯑꯁꯪꯕꯅꯦ ꯇꯥꯃꯣ ꯎꯇꯤꯁꯦ ꯑꯁꯪꯕ ꯅꯠꯇꯕ ꯆꯨꯝꯅꯩ ꯃꯪꯒꯟ ꯎꯇꯤꯗꯣ ꯑꯗꯨꯗꯤ ꯐꯪꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯧꯋꯦ ꯇꯧꯋꯦꯕꯀꯣ ꯅꯨꯡꯇꯤꯒꯤ ꯇꯧꯕꯗꯤ ꯑꯁꯪꯕꯁꯤꯅ ꯑꯗꯨꯝ ꯇꯧꯋꯦ ꯃꯌꯥꯝꯅ ꯄꯥꯝꯅꯕꯁꯦ ꯀꯃꯟ ꯑꯣꯏꯕꯁꯦ ꯑꯁꯪꯕꯅ ꯑꯣꯏꯌꯦꯕ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯗꯤ ꯈꯦꯆꯤꯒꯤ ꯌꯥꯝ ꯍꯥꯎꯅ ꯇꯧꯈꯤꯕꯗꯣ ꯍꯟꯗꯛꯇꯤ ꯇꯧꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯈꯦꯆꯤꯁꯦ ꯀꯥꯡ ꯃꯇꯝꯗ ꯑꯣꯀꯦ ꯀꯥꯡ ꯃꯇꯝ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯦꯆꯤꯁꯦ ꯃꯤ ꯌꯥꯝ ꯀꯟꯅ ꯂꯩꯒꯦ ꯂꯥꯛꯑꯝꯃꯣꯏꯀꯣ ꯑꯩꯈꯣꯏꯅꯅꯦ ꯇꯧꯕꯗꯤ ꯑꯗꯨꯝ ꯁꯤꯠꯀꯗꯕꯖꯥꯠꯅꯦ ꯃꯥꯒꯤ ꯖꯣꯇꯣꯟꯗꯣ ꯉꯝꯗꯕ ꯍꯣꯏ ꯃꯥꯅꯦ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯃꯇꯝꯗ ꯌꯥꯝ ꯆꯪꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯈꯦꯆꯤꯕꯨ ꯇꯝꯒꯗ꯭ꯔꯥ ꯉꯥꯕꯨ ꯇꯝꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯕ
อันนี้คิจิมาทำยาก็ยาประกันได้อันนี้คิจิหาปากแกอันนี้ก็คิจิมาทำนัดทริปนี้นะฟิสิลีกว่าฟิสิลีเสียมหาวอันนี้อุ่นปิ้วเนี่ยngagi Kaya no sila happy siya ba? capsicum gazer moroti kwa tilhu kami simba adum ako'y na hoy yam hawdong mali yam na nam na soy manam siya nung sire capsicum su yaw re adum aduga ako'y gi gazer yaw re ko tilhu yaw re yam haw ni ma si se adu taw si kg lupa kya odun si siya kg da na sina kg da lupa sanga oi ba lupa sanga oi ko fish ki sila ko okay ya re me am sila no fish chili dum nai bi ya ni ko kg da lupa sanga ko sagem bomba su tamo yam toy na hap te ko sagem bomba se nung tigi hap ra nung tigi hap fish chili nung tigi hap sagem bomba nung tigi hap maroi gum se na maroi ba sa go no wai jing khak daw ba okay maroi ga kher ga ko sana ga ang si sana yaw bro yaw de ba ko nangdre okay mathe na makoni na ka the yam si lai re sagem bomba lupa chahum mo do sagem bomba se kg da kg da chahum mo de ni ko okay yare aduga si na kaino macha sina soibung nga ga thong ba kitang ting thok piro som da udre yam haw dong ma am tong ot pio ai yam haw dong ma le yam thau ju dum yam phajare hai ta re yeng da phajare si yam haw tang da ri kyam haw ni se yam ti haw dong ma li ko ko gi soibung nga ga thong ba yam pam da bi chinau sing yaw ga di yam pam ba chinau sing yaw ga di dum lak piro atopa dukan da ka sang kan phangoi ko hoi nong phadok phang phang mane aduga sida akhoi ai gam cha fish kari da kwai adum phang ni sigi akhoi gi soibung ga nga ga thong sidi aduna yam lak piro aduga sigi sida kai uduna sina soibung mi ro mane lo shale ado tamo sina lu re ba to ba ha pro ro am pura kini ko mathang next round pro ko da yaw ka doi ne ba yare aduga sigi sina chagi bo le re sina ngari kha ka ko am dong ot piu ne ka ka ngau se hangai di tawr ngau ne ba ko ngasi di thabak thieng dana pulak ngok sal le ado haw do ni ma le adum haidi yam ti haw do ma le yam na ma haw ni do ma ta manam su phajal la e manin su kari adana mayam adum asaba mayam akhoi ai gam cha fish kari da lak pi ba ta ga di aing ba pot mok cha roi ka me asaba da ne cha ga doi je asaba le phang ni ko haidi kitang ingre hai ta ga sum ri hit tong na wadum pot lai ba ta ma sa sigi sina akhoi gi khajing bora sida mahi du lei ba ko sabri mahi to do pi samadul patara pi do ba si sina ko manung da khajing yaw do manung da khajing yaw ba nga tang ba daga koi gi nga matum yaw do kan mahut chin laga hoi nga gi mahut chin na ba si sin dum yai ko sin ba sabri mahi du ko tawra si dum char dum haw ba ni me lupa ki type to de sin hoi pistol lupa patara ni ko ado lupa yang khai gi lebi daga mahi du ma kha ha pi daga dum cha da di dum ja de man cha ta ba lupa yang khai na manga tawra ga mani adum haidi pis amana dum mi ma sabu ko na duni na tara mahi du ko taro ka dia sigi sina kai odino sina nga matum ni ko si sina mem nga mot ado lawo nga matum si price adu chap mana dora mahi yaw ba ga yaw do chap mana dora adu ri yang khai ni chama gi mari ko adu ta di mem adum chap mana ne mahi yaw ba chinau sing le ga su dum mahi lawi bi ya re adu ga akoina haidi mahi ga tonga hapiu matonga tonga hapiu ha ga su yai ko akoina yum na thadara sa ga hap su ya re aduga akoina mahi ga dum hana dagi thadara leiba dum haidi potho ga leiba akoi gi leita ga su karam no si yo no wala si su lei ko mem adum si su lei re yam haw ni mahi ga su yam lange yam haw dong wale sa ga tok pu yam haw ni hai ta re adum mem ai gam cha fish curry se mem hobjik su akoi catering service lei ko tawa catering service se kamai to bu no kari kamai kitang thambiu ne alum sarien chaluk leini ko grass cup ki chaluk leini rau chaluk leini ko aduga sa akoi gi keno se sabam khatani puto ko doi se pila lani sing lani adagi service lani doi la ka doi ne haidi akoina chaluk am wai matam da akoina la ka doi se ising am lani ko ising akoi liter 1 liter gi la ka doi ra half liter gi la ka doi ra adu matam gi matungi le to bu sawe liter to bu sawe kalen da di liter to we ju ji ki pawa hum to we ko okay du liter ga dum mana bani da sawe ko ising ga dum aduga dum da ising ga thakte ba anan liem bai tar liter do hoi adum direct thakhi bu dum da phai ba ko adu pa adu ising am lai re aduga fida ma la ni ko fida sia ko den chaluk am nu fida ya ko dai ni aduga chaluk si da khoi la ga doi se ku kham be ga lo yaw ran saring chaluk la di rau chaluk la ni mera me su lai ba ta ba mera me su lai ko okay aduna mayam na ini khoi gi usop ama tawge hai ga su na ga su ini chaksan na ma tawge hai ga su order to winning mai ta ga di ai gam cha fish curry khagem police lak pi ro aduga adum order to wi ba ya ni mayam nei catering service lu hong ba hijing pot ko aduga sosti puja sorat aduga chakau ba grand face ko adum loina su na ba order lojari ko mayam aduna
ꯂꯥꯛꯄꯤꯔꯣ contact number ꯑꯩꯈꯣꯏꯒꯤ caption ꯗꯁꯨ ꯍꯥꯞꯆꯕꯅꯤ ꯁꯤꯗꯁꯨ ꯂꯩꯔꯦ contact number ꯁꯦ ꯑꯩꯈꯣꯏꯒꯤ 9366142382 ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄ꯭ꯔꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯚꯦꯟ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯒꯁꯨ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯕꯜꯛ ꯑꯣꯏꯅ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯇꯧꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯑꯩ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯗꯥꯎ ꯌꯥꯕ ꯃꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯔꯧꯁꯦ ꯀꯦꯖꯤ ꯑꯃ ꯐ꯭ꯔꯤꯗ ꯄꯤꯖꯒꯗꯣꯏꯅꯤꯀꯣ ꯀꯅꯥꯅ ꯑꯣꯏꯒꯗꯕꯅꯣ ꯈꯪꯗꯦ ꯏꯆꯦ ꯏꯆꯦꯜꯅ ꯑꯣꯏꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯅꯥꯎ ꯅꯨꯄꯥꯅ ꯑꯣꯏꯒꯗꯣꯏꯔꯥ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯅꯥꯅ ꯑꯣꯏꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯁꯔꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯔꯧꯁꯦ ꯌꯥꯝꯅ ꯑꯣꯠꯄꯤꯌꯨ ꯇꯥꯃꯣ ꯁꯤꯁꯦ ꯔꯧꯁꯦ ꯔꯧꯗꯤ ꯌꯥꯝ ꯊꯤ ꯌꯥꯝꯃꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯔꯧꯁꯦ ꯌꯥꯝꯃꯦ ꯃꯍꯤꯁꯦ ꯅꯪ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯂꯨꯄꯥ ꯀꯦꯖꯤꯗ ꯍꯥꯟꯅ ꯂꯨꯄꯥ 700 ꯄꯤꯔꯝꯕ ꯆꯅꯤ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯨꯄꯥ 200 ꯇꯥꯔꯒ ꯂꯨꯄꯥ 100ꯗ ꯀꯣ ꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯒ ꯒꯤꯐ ꯑꯋꯦ ꯋꯤꯟꯅꯔꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯨꯄꯥ ꯐ꯭ꯔꯤꯗ ꯄꯤꯒꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯁꯨ ꯂꯩꯔꯤ ꯃꯌꯥꯝ ꯁꯤꯁꯨ ꯑꯗꯨꯝ ꯂꯨꯄꯥ 100ꯒꯤ 4 ꯁꯤꯁꯨ ꯀꯣ ꯑꯗꯨꯝ ꯃꯇꯨꯝ ꯊꯣꯡꯕꯁꯦ ꯑꯗꯨꯒ ꯁꯔꯦꯡꯁꯤꯅ ꯍꯥꯟꯅ ꯂꯨꯄꯥ 900 ꯄꯤꯔꯝꯕ 700 ꯂꯥꯛꯀꯗꯣꯏꯕꯀꯣ ꯂꯨꯄꯥ 200 ꯇꯥꯗꯣꯏꯅꯤꯀꯣ ꯉꯥꯍꯩꯅ 500 ꯄꯤꯔꯝꯕꯅꯤ ꯉꯥꯍꯩꯅ 500 ꯄꯤꯔꯝꯕ 100ꯗ ꯂꯥꯛꯀꯗꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯉꯥꯁꯦ ꯑꯩꯈꯣই ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯐꯥꯔꯝꯗ ꯌꯣꯛꯄ ꯉꯥ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯇꯒꯤ ꯄꯨꯈꯠꯂꯛꯄ ꯐꯨꯝꯗꯤ ꯃꯔꯛꯇ ꯂꯩꯕ ꯉꯥ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯀꯃꯟ ꯑꯩꯈꯣꯏꯒꯤ ꯄꯨꯛꯂꯥꯎꯕꯤ ꯍꯥꯏꯗꯣ ꯄꯨꯛꯂꯥꯎꯕꯤ ꯑꯣꯏꯒꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯃꯥꯒꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯁ ꯂꯥꯛꯀꯗꯣꯏꯅꯦ ꯈ꯭ꯋꯥꯏ ꯑꯆꯧꯕꯁꯤꯅ ꯂꯨꯄꯥ 100 ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯃꯥꯅꯦ ꯑꯆꯧꯕ ꯁꯥꯏꯖ ꯀꯩ 100 ꯑꯗꯨꯒ ꯃꯆꯥꯁꯤꯅ 50 ꯀꯣ 50 ꯄꯤꯕꯁꯨ ꯌꯥꯎꯋꯦ 70 ꯄꯤꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯥꯏ ꯁꯥꯏꯖꯇ ꯂꯥꯛꯑꯦ ꯃꯥꯏ ꯁꯥꯏꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯁꯥꯏꯖꯇ ꯌꯦꯡꯉ ꯑꯗꯨꯝ ꯄꯤꯒꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯨꯄꯥ ꯑꯄꯤꯛꯄꯗꯨꯗ ꯂꯨꯄꯥ 100 ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯇꯥꯃꯣ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯝ ꯃꯥꯒꯤ 50ꯗꯒꯤꯗꯤ ꯈꯔ ꯍꯦꯟꯕ 100ꯗꯒꯤꯗꯤ ꯈꯔ ꯇꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯨꯄꯥ 70 ꯄꯤꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯣ ꯁꯦꯌꯔ ꯇꯧꯔꯒ ꯑꯗꯨꯝꯅ ꯆꯥꯕꯤꯅꯤꯡꯕ ꯍꯤꯟꯖꯥꯡꯁꯤꯡ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤ ꯑꯗꯨ ꯇꯥꯃꯣ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯥꯡꯒꯦ ꯗꯨꯀꯥꯟ ꯑꯍꯨꯝꯃꯛꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯥꯡꯉꯦ ꯈ꯭ꯋꯥꯏ ꯐꯥꯁ ꯍꯥꯡꯕꯗꯤꯅꯦ ꯊꯣꯡꯒꯥꯟꯒꯤꯁꯤꯅ ꯌꯥꯝ ꯍꯥꯜꯂꯦ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯃꯪꯒꯤ ꯃꯈꯣꯡꯒꯤꯁꯦ ꯍꯥꯏꯗꯤ ꯄꯨꯡ 10 9 10 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯥꯡꯉꯦ ꯍꯣꯏ ꯑꯗꯒꯤ ꯃꯪꯖꯤꯡꯒꯤꯅ ꯑꯃꯨꯛ ꯄꯨꯡ 10 ꯁ꯭ꯋꯥꯏ ꯍꯥꯡꯉꯦ ꯁꯤꯒꯤꯁꯤꯅꯅꯦ ꯍꯣꯏ 10 13 ꯐꯥꯎ ꯃꯅꯨꯡꯗ ꯍꯥꯡꯉꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯤꯅ ꯈꯠꯅꯕꯗꯤ ꯇꯧꯔꯤ ꯍꯣꯏ ꯁꯤꯅꯗꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯂꯦꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯀꯣ ꯑꯗꯣ ꯑꯗꯨꯝ ꯉꯟꯅ ꯆꯥꯕꯤꯅꯤꯡꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯉꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯪꯒꯤ ꯃꯈꯣꯡꯗ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯒꯗꯣꯏꯅꯤꯀꯣ ꯌꯥꯅꯤ ꯌꯥꯝ ꯉꯟꯕꯒꯤꯗꯤ ꯃꯪꯒꯤ ꯃꯈꯣꯡ ꯍꯣꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯁꯨ ꯃꯌꯥꯝ ꯂꯩ ꯍꯤꯟꯖꯥꯡꯗꯤ ꯂꯣꯏ ꯁꯨꯅꯕ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯥꯕꯤꯅꯤꯡꯕ ꯍꯤꯟꯖꯥꯡꯁꯤꯡ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯦ ꯑꯗꯨꯝ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗꯁꯨ ꯍꯥꯞꯄꯅꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯑꯗꯨꯅ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯗꯦꯂꯤꯚꯔꯤꯁꯨ ꯌꯥꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯔꯗ ꯄꯥꯔꯇꯤ ꯗꯦꯂꯤꯚꯔꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯋꯥꯏꯐꯥꯏꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯐ꯭ꯔꯦꯁꯀꯨꯝꯕꯀꯣ ꯑꯗꯨꯝ ꯖꯣꯃꯦꯇꯣꯒꯨꯝꯕ ꯃꯣꯏꯅ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯛꯑෝ ꯑꯗꯨꯒ ꯍꯥꯟꯅ ꯁꯔꯦꯡꯁꯦ ꯂꯣꯏꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯈꯤꯇꯪ ꯈꯥꯛꯄꯤꯔꯝꯃꯣ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯖꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏꯀꯣ ꯇꯥꯃꯣ ꯌꯥꯏ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯑꯣꯏꯌꯦ ꯑꯗꯣ ꯄ꯭ꯔꯤ ꯕꯨꯀꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯍꯥꯟꯅ ꯄꯤꯗ꯭ꯔꯁꯨ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯣꯟ ꯇꯧꯔꯒ ꯈꯥꯍꯜꯂꯝꯕ ꯌꯥꯔꯦ ꯈꯥꯍꯜꯂꯝꯕ ꯌꯥꯔꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯄꯩꯁꯥ ꯄꯤꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯍꯥꯟꯅ ꯄꯩꯁꯥ ꯄꯦꯃꯦꯟ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯄꯦꯃꯦꯟ ꯇꯧꯕꯤꯗꯕꯤꯗ ꯂꯥꯛꯑꯀꯥꯟꯗ ꯄꯦꯃꯦꯟ ꯇꯧꯕꯤꯔꯒꯁꯨ ꯌꯥꯏꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁꯀꯤꯗꯣ ꯃꯤ ꯌꯥꯝꯃꯒ ꯄꯩꯁꯥ ꯇꯥꯏ ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤ 50 ꯈꯛ ꯇꯧꯔꯒꯗꯤ ꯃꯥꯒꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝꯃꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯃꯤ 100 ꯇꯧꯔꯒꯅ ꯄ꯭ꯔꯥꯏꯁꯁꯦ ꯇꯥꯔꯛꯀꯗꯣꯏꯅꯦꯕ 200 ꯇꯧꯔꯒꯅ ꯍꯦꯟꯅ ꯇꯥꯕ ꯌꯥꯝꯃꯤꯈꯩ ꯇꯥꯔꯦ 150 ꯇꯧꯔꯒꯅ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯤ ꯌꯥꯝꯃꯀꯥꯟꯗ ꯂꯧꯕꯤꯌꯨꯀꯣ ꯃꯤ ꯍꯣꯏ ꯌꯥꯝꯅꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝꯃꯒꯗꯤ ꯍꯦꯟꯅ ꯑꯣꯐꯔ ꯇꯥꯏ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯑꯄꯥꯝꯕꯀꯣ ꯑꯗꯨꯝ ꯂꯣꯏ ꯁꯨꯅꯕ ꯐꯪꯒꯗꯣꯏꯅꯤ ꯃꯦꯔꯥꯃꯦꯁ ꯐꯪꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯦꯡ ꯆꯥꯂꯨꯛ ꯂꯩꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯔꯧ ꯆꯥꯂꯨꯛ ꯂꯩꯒꯗꯣꯏꯅꯤ ꯉꯥꯍꯩꯒꯨꯝꯕꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯅꯗꯦꯀꯣ ꯇꯧꯅꯗꯦ ꯉꯥꯍꯩ ꯀꯌꯥ ꯂꯥꯛꯇꯦ ꯑꯗꯨꯝ ꯇꯧꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯁꯥꯠ ꯍꯩꯕꯒꯨꯝꯕꯒꯗ ꯂꯥꯛꯑꯦ ꯑꯣ ꯁꯥꯠ ꯍꯩꯕꯒꯨꯝꯕ ꯑꯣꯀꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯤ ꯏꯅꯔꯖꯤ ꯍꯥꯞꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗ ꯍꯣꯏ ꯑꯗ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯆꯥꯂꯨꯛꯁꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯔꯧ ꯆꯥꯂꯨꯛꯄꯨ ꯑꯣꯏꯔꯁꯨ ꯁꯔꯦꯡ ꯆꯥꯂꯨꯛꯄꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤ ꯀꯣ ꯑꯩꯈꯣꯏ ꯈꯥꯒꯦꯝꯄꯜꯂꯤ ꯖꯈꯂꯥꯕꯟꯗꯥꯗ ꯂꯩꯕ ꯃꯌꯥꯝꯁꯤ ꯂꯥꯛꯄꯤꯔꯣ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯂꯨꯍꯣꯡꯕ ꯍꯩꯖꯤꯡꯄꯣꯠ ꯀꯣ ꯁꯣꯁꯇꯤ ꯄꯨꯖꯥ ꯁꯣꯔꯥꯠ ꯆꯥꯛꯀꯧꯕ ꯒ꯭ꯔꯥꯟ ꯐꯦꯁ ꯑꯦꯛꯁꯦꯇ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯁꯤꯡ ꯂꯧꯖꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯃꯣꯏ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗ ꯍꯥꯞꯆꯕꯅꯤꯀꯣ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯕ ꯌꯥꯔꯅꯤ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯍꯥꯞꯆꯕ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯃꯌꯥꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯨꯀꯣ ꯂꯥꯏꯐꯁꯦ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯑꯩ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯒ ꯗꯥꯎ ꯌꯥꯕ ꯃꯤ ꯑꯃ ꯈꯪꯒꯠꯆꯒꯗꯣꯏꯅꯤ ꯃꯤ ꯑꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯑꯩꯈꯣꯏꯒꯤ ꯔꯧ ꯊꯣꯡꯕ 1 kg ꯑꯃ ꯒꯤꯐ ꯇꯧꯖꯒꯗꯣꯏꯅꯤ ꯐ꯭ꯔꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯈ꯭ꯂꯥꯕꯟꯗꯥꯁꯤ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯃꯟ ꯃꯪꯖꯤꯟ ꯁꯤꯗꯁꯨ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯍꯥꯡꯉꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯟꯅ ꯍꯥꯡꯕ ꯗꯨꯀꯥꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯦ ꯃꯈꯣꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯏꯁꯥꯃꯛꯀꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯒ ꯑꯗꯣꯝꯅ ꯉꯟꯅ ꯍꯤꯟꯖꯥꯡ ꯆꯥꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯔꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯊꯝꯃꯣ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ Nada.